ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯁꯦꯁꯟꯒꯤ ꯉꯁꯤ 3ꯅꯤ ꯆꯟꯕ ꯃꯤꯐꯝ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯝꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯁꯦꯁꯟꯒꯤ ꯉꯁꯤ 3ꯅꯤ ꯆꯟꯕ ꯃꯤꯐꯝ ꯍꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 3 ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯃꯦꯗꯤꯀꯦꯜ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯁꯔꯚꯤꯁꯦꯁ ꯀꯟꯖꯨꯃꯔ ꯑꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯖꯁꯇꯤꯁ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯇꯨꯔꯤꯖꯝ ꯑꯃꯁꯨꯡ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ ꯈꯟꯅꯗꯨꯅ ꯄꯥꯁ ꯇꯧꯒꯗꯧꯔꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯀꯠ ꯃꯣꯁꯟ ꯄꯨꯈꯠꯇꯨꯅ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯅ ꯄꯨꯈꯠꯀꯗꯧꯔꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯀꯦ ꯔꯟꯖꯤꯠꯅ ꯃꯥꯂꯦꯝꯉꯥꯟꯕ ꯃꯤꯍꯥꯠꯀꯤ ꯃꯇꯥꯡꯗ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯄꯨꯈꯠꯂꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇ꯭ꯔꯦ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯃꯤ ꯍꯥꯠꯂꯦ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ JAC ꯄꯨꯊꯣꯛꯎ ꯍꯥꯏꯕꯗꯨ ꯄꯨꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ SPꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯪꯂꯦ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ JACꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯇꯨꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯦ ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯀ꯭ꯔꯥꯏꯝ ꯍꯟꯊꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯃꯦꯝꯕꯔꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯂꯥꯏꯁꯦꯟꯁ ꯅꯣꯡꯃꯩꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯍꯤꯔꯝꯁꯤꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯂꯦꯟꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡꯒꯤ ꯁꯦꯝꯖꯤꯟꯅꯕ ꯏꯟꯁꯄꯦꯛꯁꯟ ꯍꯧꯔꯦ ꯖꯤꯑꯣꯇꯦꯛ ꯇꯧꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯊꯥꯒꯠꯇꯨꯅ ꯃꯔꯤ ꯂꯩꯅꯕ DCꯒꯤ ꯍꯦꯠꯇꯒꯤ ꯈꯨꯗꯛꯇꯒꯤ ꯂꯣꯀꯦꯜ ꯄꯔꯆꯦꯁ ꯇꯧꯗꯨꯅ ꯖꯤꯟꯒ ꯌꯦꯟꯊꯣꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯅ ꯍꯥꯏꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯣꯝꯄ꯭ꯂꯦꯛꯁꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯥꯅꯤ ꯀꯤꯂꯣ 1ꯒ ꯒ꯭ꯔꯥꯝ 2ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯦꯐꯥꯖꯨꯗꯤꯟ ꯃꯌꯥꯡꯃꯌꯨꯝ ꯆꯍꯤ 92 ꯀꯣꯝꯂꯥꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯑꯃꯁꯨꯡ ATM ꯀꯥꯔꯗ ꯑꯃꯁꯨ ꯐꯪꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯌꯨꯀꯣ ꯕꯦꯡꯛ ꯃꯣꯔꯦꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯔꯦ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯤꯁꯟ ꯆꯧꯍꯥꯟ ꯆꯍꯤ 19 ꯃꯣꯔꯦ ꯕꯁ ꯄꯥꯔꯀꯤꯡ ꯉꯝꯈꯥꯏ ꯕꯦꯡꯛ ꯃꯣꯔꯦꯗꯒꯤꯅꯤ ꯃꯍꯥꯛꯅ ꯕꯦꯡꯛ ꯑꯁꯤꯒꯤ AC ꯁꯥꯎꯟꯗ ꯕꯣꯛꯁ ꯑꯃꯁꯨꯡ ꯕꯦꯇ꯭ꯔꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯈꯤ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯁꯑꯣꯝꯕꯨꯡ ꯈꯨꯟꯖꯥꯎꯗꯒꯤ ꯄ꯭ꯔꯤꯄꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯉꯣꯝ ꯁꯅꯥ ꯃꯩꯇꯩ ꯑꯦꯂꯤꯌꯥꯁ ꯌꯥꯝꯆꯥꯟ ꯆꯍꯤ 59 ꯇꯣꯔꯕꯨꯡ ꯁꯥꯕꯜ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯍꯤꯌꯥꯡꯊꯥꯡꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯥꯏꯐꯝ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯒꯣꯜꯁꯦꯝ ꯕꯣꯏꯆꯥ ꯆꯍꯤ 92 ꯁꯑꯣꯝꯕꯨꯡ ꯒꯦꯠꯇꯒꯤꯅꯤ ꯃꯉꯣꯟꯗꯒꯤ .32ꯒꯤ ꯄꯤꯁꯇꯣꯜ ꯑꯃ ꯃꯦꯒꯖꯤꯟ 2 ꯃꯔꯨ 10 ꯃꯣꯕꯥꯏꯜ ꯑꯃ ꯑꯃꯁꯨꯡ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯖꯜ ꯃꯍꯣꯠꯁꯕꯀꯤ ꯃꯈꯥꯗ ꯁꯣꯔꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯁꯨꯡ ꯔꯤꯆꯥꯔꯖ ꯑꯦꯛꯁꯟꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯊꯧꯔꯝ ꯍꯔꯥꯎꯔ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁ PHEꯒꯤ ꯗꯤꯚꯤꯖꯟꯅ ꯁꯤꯟꯕ ꯊꯧꯔꯝ ꯑꯁꯤꯗ ꯎ ꯆꯥꯔꯥ ꯀꯌꯥꯁꯨ ꯊꯥꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯔꯥꯎꯔꯧꯒꯤ ꯈꯣꯟꯖꯥꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯥꯔꯆ 13ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯇ ꯐꯣꯡꯂꯛꯈꯤꯕ ꯁꯑꯣꯝꯕꯨꯡ ꯐꯣꯔꯦꯁꯠ ꯒꯦꯠꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯈꯥꯡꯉꯦꯝꯕꯝ ꯅꯤꯡꯉꯣꯜ ꯈꯨꯃꯟ ꯊꯦꯝꯑꯣꯡꯕꯤ ꯑꯔꯨꯅꯥ ꯑꯦꯂꯤꯌꯥꯁ ꯏꯕꯌꯥꯏꯃ ꯆꯍꯤ 94 ꯂꯩꯐꯝ ꯀꯨꯝꯕꯤ ꯏꯁꯤꯡ ꯆꯥꯏꯕ ꯂꯩꯀꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ RPF ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ PLAꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯕꯪꯀꯤꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯁꯦꯡꯗꯣꯔꯛꯂꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯤ ꯂꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯛ ꯂꯩꯔꯛꯀꯤ ꯂꯥꯛꯀꯗꯕ ꯆꯍꯤꯗ ꯊꯧ ꯄꯨꯒꯗꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯅꯧꯕ ꯊꯧ ꯄꯨꯕꯁꯤꯡ ꯈꯟꯈ꯭ꯔꯦ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 6ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝꯅ N ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯁꯤꯡꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ L ꯁꯣꯃꯦꯟꯕꯨ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ S ꯄ꯭ꯔꯦꯃꯥꯅꯟꯗꯕꯨ ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯅ ꯈꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ 9 ꯑꯃꯁꯨꯡ ꯃꯦꯝꯕꯔ 5ꯕꯨ ꯑꯅꯧꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧ ꯄꯨꯕꯁꯤꯡ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯊꯪꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ
matamgi nungsit nungsa amadi ainga sana maram oiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada! Hindi magkigano. Alam mo tamo, sige yung say, next time tinacheksin na lak sila katamo ka ba ni Ned? Dada lang si juara habaga am takider bo. Asum na, mayam na machalibog nga option lugum. Masige yung masibog, asuya nga ko kada batagi. Next time tinangap seli. Next time juara habating matok na nabasim ba ni? Zaman technology siya naman na concrete katok na tinago matanda. Kapamul ang magpihan na hinggal adli. #TMT, strength is in the quick. honglagli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break ibatung da hauzik makataba pau pizari. All India Students Federation Manipur State Council gini futaruk suba State Conference pangthok tuna 2026-2028 gi thaupugadaba basing khan khre haidi. Laishram Abinaspu President, Waikhom Wanglenbu Vice President amadi Ningombam Laishemba Maitaibu General Secretary oina khalle haidi. Loishalakpada marba mukhanna pizari. Taranithoi Shuba Manipur Legislative Assembly gi tare Shuba Session gi ngasi taruk ni janba mifam haukre. Amadi Malenganba Mihata Chenaba Miyoi Ama Fare Haina Chief Minister